Pari amadi Tomba Laisigi Manakta Mahaki Layong adu kannanaba hotnari. Mama ibe magi aroiba mikup oiramdai matam adu yausilaklabada Pari kapjarami. Ima. Asamna khanghodana mama ibe malaisida yomduna leiramba laising adu mahaki machanupa aduda yomsinkhirame. Maduna maram oiraga Pari laimaida tukhirame. Pari masado niklaga mamit adu khumjinduna laikhirame. Tomba su kanna haisingba maiba makti oiramde. Laitinga mari lainarabasu asiba thawaising adu uba ngamlamde. Karimata de tawba ngamlamde. Laisina tomba da yenglaga. Tomba, ngasidi, aigi aroiba mikup adu lakli. Aina amaibi ama oina, selgi damak migi patanaba tawrubagi chairak ado. Ngasidi, aigi punsida su awa ana kaya thoklari. Adu Lanjadraba ichase mabudi awapamda tahanba aingamda. Se, masigi khuji ase nangna khara cheksinna thambiyu. Masina aigi ichagi thawaibu phatraba laisingdagi khanba ngamgani. Ichanupabu khara yengsinbiyu. Matam ama soidana lakhigani. Matam aduda nangna khuji ase lauthokduna ichanupada piyu. Aduga phatraba laising ado Khuji asigi mantra asina hatpa ngamgani. Hojik makidi laising ado mafam asida leitre. Pak chawraba khul asida asiba thawai kaya sing aduga koiduna leire. Phatraba laisingi makok ado nongmadi ichanupagi mitmangda saphong lakhigani. Aduga ichanupa nasu mabu nushigani. Karigumba mahakna ichabu phana nushibiba oirabasu mabu madudagi kangadabani. Maramdi Makoina khudong chaba ase lauraga ichabo hatkadawribani. Ichanupa aduna thamoi sengna nungsijabi thawai ado hek phangbaga mahakbu hatkadabani. Madu oirabadi khul asisu ingchikani. Aduga amuk hanna phatraba layongsing ase leiraroi. Masimadi aina khul asigi khallaga kannaba araiba pambai amani. Nangna ichabu khara yengsinbiyu. Aina mid ase hek ushin kiba mikup aduda ichanupa se wakhal tarakani. Aigi thawai ase ichagi damakta khul asigi damak kathoklabani. Nangna ichabu khara yengsinbiyu ko Tomba. Nang nataba aigi marup amata leitre. Ai chatlage. Wasi hairamnaga leisido nonga khirame. Khanghaudana Pari su nikpa phakirame. Tomba na Pari gi khumliba mamaido hangdokpirame. Pari mitpang Phattaba laising ado loina chatkre. Pari mamito pangthoraklami. Adubu mama ibema laisigi asiba hakchang adu ubada mamagi manakta amuk chensinduna kapchairami. Ima, se hogolo. Aibu kanaka lehaudoino. Ima, se hogolo. Tomba laisina piramba khujido mahaki laigi oiba khaujawadoda phi angangba amana yomsinduna hapkhirami. Pari Nangdidamak ay leirisidi. Kaka, ay ima yaudana karamna hingani. Pabungsu imasu ay bu thadokduna chatkre. Pari, nang pabungbu amuk hana khangan. Mahakti yamna phattaba misak amakhakni. Madi nupi ama lauduna khul amada chatkrabani. Nangi imana oiriba phibamse mahakna oihalambani. Aduna ne, nangi imana nangidamak khanbada yamna kapchaki. Ngasisu aigi thamoida Nangi imagi takiba pirang ado kaubu ngamdri. Nangi damak kakana phananaba singani. Ngasidagidi aiga punna laiminarasi. Kakana su nangi damak soidana mateng tawgani. Asumna mama ibema laisigi thauram pumba loikre. Adubu khuladugi miyoi sing adudi haraubana ngamkhai laikhidre. Maramdi laisina tawramba phattaba sing adu amuk hanna tawraklaroi haina khalami. Numit kharani haujinkre. Pari kaithildagi manamasing khara leiraga halaklami. Adubu mahakna halakpagi lambida kanagumba amana mahakki matungda inarakpagum tawraklami. Pari kibana karisu hanna yenglamde. Adubu asum naksilaklabada tunglumda yengthoraklami. Asiba thawai aduna mahakki matungda inarakpadu ubada mahakkina adumak chelaklami. Kapna asum chelaklami. Khanghaudana mahaktu sinkhirami. Parigi khonjel adu tarabada Tomba imungdagi chenthoraklami. Kaidorage? Kaka, ay butpu uba ngami. Kaigino kaka, ay am kiye kaka.
ꯇꯣꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯔꯤ, ꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ, ꯅꯪꯒꯤ ꯏꯃꯥꯅ ꯑꯃꯥꯏꯕꯤ ꯑꯣꯏꯔꯝꯕꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯣꯝꯗꯨꯅ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯪꯅ ꯃꯈꯣꯏꯕꯨ ꯎꯔꯤꯕꯁꯦ ꯃꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯁꯨ ꯀꯤꯕ ꯇꯧꯒꯅꯨ, ꯃꯈꯣꯏꯕꯨ ꯎꯔꯕꯁꯨ ꯎꯗꯕ ꯁꯥꯁꯤꯟꯅꯒꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯏꯁꯤꯡ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ? ꯀꯀꯥ, ꯑꯩ ꯌꯥꯝ ꯀꯤꯌꯦ ꯀꯀꯥ꯫ ꯀꯤꯒꯅꯨ, ꯃꯇꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯐꯈꯤꯒꯅꯤ꯫ ꯅꯪ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯤꯛꯂꯤꯕ ꯄꯥꯔꯤꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯥꯕꯨ ꯑꯉꯥꯎꯕꯒꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯔꯤꯗꯨ ꯁꯥꯟꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯄꯥꯔꯤꯕꯨ ꯎꯕꯗ ꯀꯌꯥ ꯍꯔꯥꯎꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯗꯤ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯝꯕꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯕꯨ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞꯁꯤꯡ, ꯆꯠꯂꯣ, ꯅꯈꯣꯏ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯇꯣꯂꯦꯟꯅ, ꯄꯥꯔꯤ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯈꯣꯏꯅ ꯊꯣꯔꯛꯂꯤꯕꯁꯦ ꯁꯥꯟꯅꯕꯅꯤ, ꯅꯪꯅ ꯆꯪꯉꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯍꯦꯟꯕꯅ, ꯃꯃꯥꯗꯨꯁꯨ ꯐꯠꯇꯕꯅꯤꯅ ꯃꯥꯁꯨ ꯐꯠꯇꯦꯅꯦ, ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯍꯦꯟꯕ, ꯅꯪ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯒꯅꯨ, ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯉꯥꯡꯒꯅꯨ꯫ ꯍꯥꯏꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯏꯇꯥꯎꯁꯥ, ꯃꯁꯤ ꯐꯨꯔꯁꯤꯔꯣ? ꯍꯦꯟꯕ ꯑꯃꯗꯤ ꯌꯥꯏꯐꯕꯅ, ꯐꯨꯔꯁꯦ, ꯃꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯛꯂꯤꯕ ꯂꯤꯆꯠꯁꯦ ꯀꯔꯤꯅꯣ? ꯃꯤ ꯈꯨꯗꯤꯡ ꯃꯥꯅ ꯁꯤꯇ꯭ꯔ ꯄꯤꯗꯅ ꯐꯠꯇꯕ ꯄꯥꯎꯖꯦꯜꯇꯅꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯦ꯫ ꯃꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯂꯥꯛꯑꯣ, ꯃꯥ ꯉꯁꯤꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯁꯤꯟꯗꯨꯅ ꯄꯥꯔꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ, ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ, ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯒꯅꯤ ꯈꯪꯉꯨ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯥꯊ꯭ꯔꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯥꯕꯨ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯐꯨꯕꯤꯔꯕꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯟꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯁꯣꯟꯃꯟꯈꯤꯕꯅ ꯑꯗꯨꯃꯛ ꯋꯥꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯗ ꯇꯣꯝꯕ ꯄꯥꯈꯠꯅ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯥꯔꯤ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯄꯥꯔꯤ, ꯇꯥꯔꯕ꯭ꯔꯅꯤ ꯅꯪꯕꯣ? ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ, ꯀꯀꯥ, ꯁꯦ ꯍꯧꯒꯠꯂꯨꯁꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯂꯝꯄꯥꯛꯁꯤꯗ꯫ ꯉꯥꯏꯈꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤꯡ ꯑꯁꯤꯕꯣ? ꯍꯥꯏꯌꯨ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯀꯥꯗ ꯍꯥꯏꯌꯨ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯀꯥ, ꯑꯩ ꯏꯇꯣꯝꯇ ꯇꯨꯁꯤꯟꯖꯕꯅꯤ꯫ ꯄꯥꯔꯤ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯀꯀꯥ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯐꯨꯔꯝꯕꯅꯤ, ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯔꯒ ꯐꯨꯕꯤꯔꯝꯂꯦ꯫ ꯌꯦꯡꯉꯨ ꯄꯥꯔꯤ, ꯃꯈꯣꯏꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯪꯅ ꯉꯁꯤ ꯎꯔꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯁꯦ ꯃꯈꯣꯏꯅꯗꯤ ꯎꯕ ꯐꯪꯉꯣꯏ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯂꯥꯟꯅ ꯎꯕꯤꯒꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕు ꯍꯥꯠꯄꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅꯗꯤ ꯉꯝꯒꯅꯤ꯫ ꯅꯪꯅ ꯃꯈꯣꯏꯕꯨ ꯎꯕ ꯉꯝꯂꯕꯅꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯁꯤꯡ ꯑꯗꯣ ꯎꯕ ꯐꯪꯗ꯭ꯔꯦ, ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯀꯤꯒꯅꯨ, ꯅꯪ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ, ꯅꯍꯥꯛ ꯈꯛꯇꯅꯅꯤ ꯈꯨꯜ ꯑꯁꯦ ꯀꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯀꯀꯥ, ꯑꯩ ꯈꯨꯜ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ꯫ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯃꯌꯥꯝꯅ ꯊꯜꯂꯕ ꯈꯨꯜ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯀꯀꯥ꯫ ꯑꯗꯨꯅꯤꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜꯗ ꯆꯦꯔꯣꯜ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯄꯥꯔꯤꯅ ꯂꯧꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯄꯥꯕꯨꯡ ꯅꯣꯡꯗꯝꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯄꯥ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ, ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ? ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯔꯝꯂꯕꯗꯤ ꯏꯃꯥꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯨꯡꯒꯤ ꯋꯥ ꯇꯥꯔꯣꯏ꯫ ꯃꯍꯥꯛ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡ ꯑꯣꯏꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤ꯫ ꯄꯥꯔꯤ, ꯇꯞꯊꯧ, ꯐꯤꯡꯒꯠꯈꯤꯅꯨꯅꯦ ꯅꯪꯕꯣ꯫
Kaka, magumba, sagi bukchel panba miyoy ase, ay taseng na tukoche. Ma aigi pabung nate, aigi di kaka na pumna makne. Kaka kari haigadabano khangdre do pari. Ay, pabunggi wadi, punsigo ina tararoy. Wasi hairaga pari na cherol adu matum tasinduna thadarame. Aduga sauraga imungda changkhirame. Asumna kayarak hana mapabung na pirakpa cherol khudingmag pari na kari matta padana langthokhirame. Chahi khara haukhre. Pari do mapung marai phare. Asumna khul aduda asiba thawai sing aduna tamnaba amadi kaya ama tawraklame. Pari na asiba thawai sing adubu hatlaga sel talame. Nongmagi numit amada manaw chelaklame. Pari, ibungo, pari. Tomba thoraktuna. Kadore manaw. Tomba, aigi ichanupado khudong thiba tagadore. Yaragadi ibungo pari do amukta aigi yumda lakpinaba haijaba laklibani. Mahak nattana kananasu mateng pangbinaba leitre. Pari di hauji yumda leitene. Magi mamanaba tolen hoida thawdok ama thoye haiduna mabu kawba lakpadagi chakhibani. Halaklagani. Yaragadi ngasi mahekta lakpinaba amukta sinbiyu. Nadrabadi ichanupado awafamda soidana taragani. Fani fani, ay soidana lakhanjage. Yamna nungaijare. Adude ay amuk chacharage. Manawdo thunamak chenkhirame. Tomba pari na tawriba thabaksing adu kayadi pamjaramde. Ngaihaki matungda pari do sareng ama leiraduna halaklame. Kaka, ay halae. Nang halaklabra. Manawdo laklambani. Nangbo amukta makhoida lao hairame. Magi machanupado lai phattaba changduna leire hai. Ngasimak lakpidaba yade na hairambani ne he. Kyam kuirage chakhiba. Ay haujingmak amukta chalukhige. Ngaikhone pari. Kaka di nangna tawriba thabaksing ase kaya pamde. Sel tananaba hotnabada nangna sanana sagi thawaido karisu kizadabra. Kaka, ay sel kana tandaba yade. Aina hotnariba pumnamakse kakagi suni. Aina hingliba makai kakagi mateng adumak tawgani. Aduga khula sibusu kannanaba hotnadaba yadabani. Aina angamba thawdang lawgadoribani. Ay isayamna kalisidi kasu tawriye kaka. Khangdre ibungo. Kaka kari haigadabani. Fare fare. Adubu nang masigi thabakse kaka di kaya tawhaningdaban. Fare fare. Chalu. Kaka chak thongbiramlagi. Kadai sareng do piro. Hoi kaka. Pari sareng do tombada pirami aduga mahak manaw khoida chetkhirami. Manaw gi mayum adu yaurabada. Yumsibu mi leitabro. Pari laiye. Manaw do chenthoraklami. Pari nang laba. Lao changasi. Ichanupase amukta kanbiu. Pari ne imung aduda changdringaida thawai ama sauna changkhirami. Aduga thong adu lonsinkhirami. Manaw thong adu mathanta lonsinkhibaduda mataw aduda mahak yamna pakhatlami. Adubu pari na kari suwabirugan. Mafam asida leibiram. Punna changminarabadi khudongthiba oigani. Aduna ayoini hekta changlurage. Pari mangol aduda kakhatkirami. Thong adu tapna hangtoktuna changkhirami. Khangawdana thong adu sumathanta thingjinkhirami. Pari akoibada leiribasing adu koyeng yenglami. Adubu asiba thawaidi amata uramde. Phamungda tumduna leiriba angang adusu adumak mamit ushillami. Makhut adusu niklaga tumli. Pari na angang adugi manakta changsilaklami. He phattabalai. Angang adudagi yamna thuna thoklo. Phattabalai adu angang adudagi sauna thoraklami. Angang aduda changlamliba asiba thawai adu ahal oirabi nupi ama oirami. Karigino nangna mafam asida lakliba. Asiba thawai na khoidi lairamneda leigadabani. Mafam asida taibang miyoiba ekhoiga punna leiminaba yade. Khudak asimaktada aina nangbu loisingani. Aibo hatkadawriba. Wa ase hairaga hanubi adu mahakki mitrang adu tawduna mangkhirame. Aduga parigi tunglomdagi upu manungda changkhirame. Parina upu adu makhongna kauthoklaga hanubi adugi makhut adu pairaga chingthoraklami. Hanubi aduna sikhiba matamda sokiba mafam aduda mahakna hanjin khutumna thinjillami. Matam aduda hanubi adugi thawaidu sikhirami. Mahakki thawaidu ukulgumna mangkhirami. Asumna angang aduso mamit pangthoraklami. Pabungdi. Parina thong adu hangtoraklami aduga angang adu puthoktuna thoraklami. Manaw machabu ubada chensilaklami. Ipagi bungo. Mapa macha anido konsinarami. Pari yamna nungairi. Nangna aigi ichagi thawai busu kanbi. Se masi matang paisinbiu. Yamdi yamdre. Yareda yamankre. Adudi ayamuk chalukhige.
ꯄꯥꯔꯤꯗꯨ ꯍꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯍꯟꯕꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯥꯎꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯩꯅꯔꯒ ꯆꯠꯅꯈꯤꯔꯝꯃꯤ ꯏꯁ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯨꯈꯤꯒꯦꯗ ꯃꯁꯤꯃꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯔꯦ ꯄꯥꯔꯤ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯄꯥꯔꯤ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯀꯥꯏꯅꯊꯪꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯑꯃꯝꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯅꯨꯄꯤ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯁꯤꯕ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂꯥ ꯑꯩ ꯃꯥꯕꯨ ꯀꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯃꯥꯕꯨ ꯀꯜꯂꯨꯔꯒꯦ ꯄꯥꯔꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯩꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯄꯥꯔꯤꯅ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯛꯂꯝꯃꯤ ꯍꯦ ꯅꯨꯄꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯊꯣꯔꯛꯎ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯅꯪꯂꯥ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ ꯐꯠꯇ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯅꯈꯣꯏꯗꯤ ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯄꯥꯡꯈꯛ ꯑꯣꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯑꯣ ꯑꯩꯕꯨ ꯍꯥꯠꯂꯔꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯗ ꯆꯤꯡꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯄꯥꯔꯤꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅ ꯂꯥꯎꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯊꯋꯥꯏ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯔꯝꯃꯤ ꯊꯋꯥꯏ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯂꯥꯟ ꯑꯗꯨ ꯂꯣꯏꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯈꯠꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯄꯥꯔꯤ ꯁꯥꯎꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯔꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯄꯥꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯤ ꯆꯠꯂꯣ ꯅꯪꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯅꯨ ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯀꯅꯥꯒꯁꯨ ꯃꯥꯟꯅꯗꯦ ꯅꯈꯣꯏꯕꯨ ꯎꯕꯁꯨ ꯉꯝꯃꯤ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯂꯩꯔꯥꯡꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯋꯥꯏ ꯀꯌꯥꯕꯨ ꯍꯥꯠꯄ ꯉꯝꯂꯕꯁꯨ ꯑꯩꯕꯨ ꯃꯇꯝ ꯈꯔꯇꯪꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯃꯇꯝꯗ ꯑꯩ ꯁꯤꯖꯈꯤꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯉꯥꯏꯕꯤꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯦ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩꯗꯤ ꯏꯁꯥꯅ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯕꯨ ꯆꯦꯛꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯅꯁꯨ ꯂꯦꯞꯆꯧ ꯑꯗꯨꯒ ꯅꯪꯕꯨ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯃꯗꯨꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯀꯅꯨ ꯄꯥꯔꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯟꯅ ꯏꯟꯅꯔꯛꯂꯝꯃꯤ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯈꯤꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯀꯥ ꯑꯗꯨ ꯇꯣꯝꯕꯒꯤ ꯀꯥꯗ ꯑꯣꯏꯔꯝꯃꯤ ꯈꯪꯍꯧꯗꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯇꯣꯝꯕꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛ ꯄꯥꯈꯠꯅ ꯄꯥꯔꯤꯕꯨ ꯀꯧꯔꯝꯃꯤ ꯄꯥꯔꯤ ꯄꯥꯔꯤ ꯄꯥꯔꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯄ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯄꯥꯔꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯊꯋꯥꯏ ꯎꯕ꯭ꯔꯥ ꯀꯅꯥ ꯂꯩꯕ ꯎꯏ ꯄꯥꯔꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯀꯀꯥ ꯀꯅꯥꯁꯨ ꯎꯗꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯀꯥꯅ ꯋꯥꯈꯜꯅ ꯁꯨꯝ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯐꯔꯦ ꯐꯔꯦ ꯀꯀꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯛꯀ ꯆꯥꯊꯣꯛꯂꯨꯔꯣ ꯆꯥꯛ ꯊꯤꯔꯝꯂꯕꯅꯤ ꯀꯀꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯀꯀꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯕ
ꯀꯀꯥꯁꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯂꯝꯃꯣ ꯍꯣꯏ ꯀꯀꯥ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ ꯄꯥꯔꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯐꯝꯊꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯈꯔ ꯆꯥꯖꯒꯦꯕ ꯚꯨꯠꯅꯕꯨ ꯆꯥꯛ ꯆꯥꯅꯕ꯭ꯔꯣ ꯚꯨꯠꯇꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯁꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯖꯧ ꯉꯁꯤꯒꯤꯗꯤ ꯄꯤꯖꯔꯒꯦꯀꯣ ꯑꯩꯗꯤ ꯊꯋꯥꯏꯅꯤ ꯀꯅꯥꯅ ꯑꯩꯕꯨ ꯎꯕꯤꯒꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯊꯕꯛ ꯁꯨꯒꯅꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯑꯗꯣ ꯂꯣꯟꯅ ꯆꯥꯖꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯖꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯏꯔꯜ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯆꯥꯖꯔꯣꯏꯒꯦꯕ ꯈꯖꯤꯛꯇꯪ ꯆꯥꯖꯒꯦ ꯄꯥꯔꯤꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯁꯨꯅꯦ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯇꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯄꯥꯔꯤꯅ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯔꯥꯡ ꯀꯧꯏ ꯅꯪꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ ꯑꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯒ ꯀꯔꯝꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯃꯤꯡ ꯅꯤꯡꯁꯤꯡꯂꯤꯕ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯕꯤꯕꯅꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯈꯨꯜ ꯑꯁꯦ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯦ ꯑꯩꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯐꯔꯦ ꯑꯗꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯎꯗꯦ ꯀꯀꯥ ꯅꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕ꯭ꯔꯣ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯀꯥ ꯑꯁꯤꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯄꯥꯔꯤ ꯃꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯗꯨꯃꯛ ꯃꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯇꯨꯝꯒꯅꯤ ꯁꯦ ꯐꯛꯁꯦ ꯂꯧꯔꯣ ꯑꯗꯨꯒ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯨ ꯂꯩꯔꯥꯡꯗꯨ ꯄꯩꯊꯣꯛꯂꯒ ꯍꯣꯏ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅꯁꯨ ꯄꯥꯔꯤꯅ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯍꯥꯠꯄꯗ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯔꯥꯡꯅ ꯄꯥꯔꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯤ ꯍꯪꯉꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯁꯤꯀꯣ ꯀꯔꯤꯕ ꯂꯩꯔꯥꯡ ꯋꯥꯗꯨ ꯊꯠꯂꯒ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯔꯥꯡꯗꯣ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯈꯪꯂꯝꯃꯤ ꯂꯩꯔꯥꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯄꯥꯔꯤꯁꯨ ꯂꯩꯔꯥꯡꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯖꯔꯅꯤ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯂꯩꯔꯥꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯨꯅ ꯃꯥꯡꯈ꯭ꯔꯤꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯊꯣꯡꯉꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦꯀꯣ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯣꯝꯕꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯇꯣꯝꯕꯅ ꯈꯪꯂꯝꯃꯤ ꯄꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯤ ꯁꯒꯨꯗꯕꯤ ꯑꯃꯒ ꯂꯣꯏꯅꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯈꯥꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯄꯥꯔꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯩꯔꯥꯡꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯂꯩꯕ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛ ꯄꯥꯔꯤꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯇꯣꯝꯕꯒꯤ ꯃꯅꯤꯡꯗ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯁꯥꯍꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯉꯥꯏꯈꯣ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ ꯅꯪꯕꯨ ꯑꯩꯅ ꯎꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯪ ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯃꯥꯕꯨ ꯀꯥꯎꯊꯣꯛꯎ ꯄꯥꯔꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ ꯃꯍꯥꯛ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯒꯅꯨ ꯅꯪꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ
ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦ, ꯅꯪ ꯑꯩ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯝꯗ꯭ꯔꯕ? ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯄꯥꯔꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯗ ꯇꯣꯝꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩꯈ꯭ꯔꯕꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯊꯤꯔꯨꯔꯒꯅꯨ꯫ ꯀꯀꯥ, ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯆꯩꯔꯤꯕ? ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯀꯀꯥ꯫ ꯄꯥꯔꯤ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯎꯅꯒꯦ ꯈꯟꯒꯅꯨ꯫ ꯀꯀꯥ, ꯑꯩ ꯃꯗꯨ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯥꯕꯨ ꯎꯅꯕ ꯆꯠꯀꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯀꯀꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯀꯀꯥ ꯑꯃꯗꯤ ꯃꯥꯕꯨ ꯑꯃꯠꯇ ꯇꯥꯗꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯀꯀꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯈꯨꯗꯛ ꯑꯁꯤꯗ ꯁꯤꯒꯅꯤꯌꯦ꯫ ꯄꯥꯔꯤ, ꯉꯥꯏꯈꯣ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯛ ꯌꯧꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯂꯕꯗꯤ ꯂꯥꯛꯑꯣ, ꯃꯥꯕꯨ ꯊꯤꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯔꯥꯡꯕꯨ ꯊꯤꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯐꯤ ꯑꯉꯥꯡꯕ ꯑꯗꯨꯅ ꯌꯣꯝꯗꯨꯅ ꯊꯝꯈꯤꯕ ꯈꯨꯖꯤ ꯑꯗꯨ ꯂꯣꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯀꯀꯥ, ꯀꯔꯤꯒꯤꯅꯣ ꯂꯥꯏꯒꯤ ꯈꯥꯎꯁꯦ ꯄꯨꯔꯛꯂꯤꯕ? ꯃꯁꯤ ꯎꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯅꯤꯌꯦ꯫ ꯍꯩꯃꯥ, ꯀꯀꯥꯗꯤ ꯃꯥꯕꯨ ꯎꯕꯁꯨ ꯅꯠꯇꯦꯅꯦ, ꯀꯅꯥꯁꯨ ꯎꯗꯦ꯫ ꯑꯗꯨꯅꯅꯦ, ꯑꯩꯒꯤ ꯏꯁꯥꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕ ꯄꯨꯕꯅꯤ꯫ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯀꯀꯥꯅ꯫ ꯍꯣꯏ ꯀꯀꯥ, ꯑꯗꯨꯗꯤ ꯆꯠꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯂꯩꯔꯥꯡꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨꯒꯤ ꯎꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯥꯡꯕꯨ ꯎꯔꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡ, ꯂꯩꯔꯥꯡ! ꯂꯩꯔꯥꯡ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯂꯩꯔꯥꯡ, ꯉꯥꯏꯈꯣ꯫ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯒꯤ ꯀꯀꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯀꯥꯎꯕꯗꯤ ꯉꯝꯂꯣꯏ꯫ ꯅꯪ ꯆꯠꯈꯤꯅꯨ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯃꯤꯟꯅꯁꯦ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯀꯀꯥꯅꯁꯨ ꯌꯥꯔꯕꯅꯤ꯫ ꯄꯥꯔꯤ, ꯃꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯅꯤ꯫ ꯅꯪꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗꯤꯅꯦ, ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤꯌꯦ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯄꯥꯔꯤꯅ ꯇꯣꯝꯕꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯀꯀꯥ, ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ꯫ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯣꯕ꯫ ꯇꯣꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯛꯃꯛꯇꯤ ꯎꯕ ꯐꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯣꯝꯕ ꯂꯣꯟꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯂꯣꯟꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯣ ꯌꯧꯍꯟꯕꯤꯔꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯅꯈꯨꯠꯇꯣ ꯑꯃꯨꯛꯇ ꯁꯣꯛꯅꯧ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯅ ꯈꯥꯎꯗꯒꯤ ꯈꯨꯖꯤ ꯑꯗꯨ ꯐꯠ ꯂꯧꯊꯣꯔꯛꯂꯒ ꯄꯥꯔꯤꯒꯤ ꯍꯥꯡꯂꯤꯕ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯗ ꯈꯨꯖꯤ ꯑꯗꯨ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯠꯀꯨꯝꯅ ꯂꯥꯏꯔꯝꯂꯦꯟꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯕ ꯀꯥꯏꯍꯧꯔꯕ ꯄꯥꯔꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯇꯣꯝꯕꯅ, ꯄꯥꯔꯤ, ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯑꯃꯅ, ꯅꯪꯒꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯈꯨꯖꯤ ꯑꯁꯦ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯏꯃꯥꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯍꯥꯠꯂꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯈꯨꯜ ꯑꯁꯤꯁꯨ ꯅꯤꯡꯇꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯀꯥꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯀꯅꯤ, ꯑꯃꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯊꯋꯥꯏꯅꯤ, ꯅꯪ ꯃꯥꯕꯨ ꯀꯥꯎꯊꯣꯛꯎ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯃꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯌꯧꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯪ ꯀꯀꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯥꯔꯤ꯫ ꯀꯀꯥ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯄꯥꯔꯤ ꯇꯣꯝꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯃꯗꯤ
ꯈꯨꯜ ꯑꯗꯨꯕꯨ ꯀꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯗꯨꯅ ꯂꯩꯅꯔꯦ꯫ ꯄꯥꯔꯤꯁꯨ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤꯔꯝꯃꯤ꯫